Security Advisor 𝗀𝗵𝗃𝗃 𝗃𝗃 ꯂꯩꯔꯤꯕ ꯑꯉꯥꯡ ꯑꯅꯤꯒꯤ ꯂꯪꯂꯥ ꯂꯪꯖꯦꯜ ꯄꯨꯊꯣꯛꯄ ꯉꯝꯗ꯭ꯔꯕꯗꯤ ꯂꯝꯗꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄꯤꯈ꯭ꯔꯣ ꯍꯤꯡꯕ ꯁꯤꯕ ꯂꯝꯗꯝ ꯑꯁꯤ ꯑꯩꯈꯣꯏꯅ ꯉꯥꯛꯆꯍꯧꯔꯒꯦ ꯍꯥꯏꯅ ꯏꯃꯥꯒꯤ ꯃꯩꯔꯥꯒꯤ ꯀꯟꯚꯦꯅꯔ ꯁꯨꯖꯥꯇꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯉꯁꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤꯕ ꯑꯉꯥꯡ ꯑꯅꯤ ꯑꯁꯤ ꯑꯆꯧ ꯑꯁꯥꯡ MLA ꯃꯤꯅꯤꯁꯇꯔꯒꯤ ꯃꯆꯥ ꯃꯁꯨ ꯑꯣꯏꯔꯝꯂꯕꯗꯤ ꯉꯁꯤ ꯐꯥꯎꯕ ꯂꯪꯂꯥ ꯂꯪꯖꯦꯜ ꯈꯪꯗꯅ ꯂꯩꯔꯛꯂꯤꯕ ꯑꯁꯤꯒꯨꯝꯅ ꯂꯩꯔꯝꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯅꯥ ꯂꯩꯖꯗꯕ ꯃꯤꯆꯝꯅꯤ ꯈꯟꯗꯨꯅ ꯊꯧꯁꯥꯕꯤꯗꯕ꯭ꯔꯥ ꯂꯩꯉꯥꯛ ꯑꯁꯤ ꯂꯩꯇꯕꯒ ꯆꯞ ꯃꯥꯟꯅꯔꯦ ꯃꯤꯌꯥꯝꯅ ꯏꯔꯥꯡ ꯁꯥꯒꯠꯂꯤ ꯍꯥꯏꯗꯨꯅ ꯂꯩꯉꯥꯛꯅ ꯇꯠꯇꯅ ꯐꯣꯡꯗꯣꯛꯂꯤꯕ ꯑꯁꯤ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯃꯇꯝ ꯆꯥꯅ ꯊꯕꯛ ꯄꯥꯏꯈꯠꯂꯝꯂꯕꯗꯤ ꯏꯔꯥꯡ ꯊꯣꯛꯂꯝꯂꯣꯏ ꯏꯔꯥꯡ ꯑꯁꯤ ꯂꯩꯉꯥꯛꯅ ꯃꯇꯤꯛ ꯆꯥꯗꯕꯗꯒꯤ ꯁꯥꯒꯠꯍꯟꯕꯅꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃ ꯑꯣꯏꯅ ꯆꯨꯔꯆꯥꯟꯄꯨꯔ ꯃꯣꯔꯦ ꯐꯥꯎꯕ ꯁꯪꯁꯤꯟꯕ ꯉꯝꯗ꯭ꯔꯕꯗꯤ ꯃꯤꯆꯝꯅ ꯃꯇꯧ ꯀꯔꯝꯅ ꯆꯠꯄ ꯉꯝꯒꯅꯤ ꯍꯥꯏꯈꯤ ꯊꯥ 6 ꯍꯦꯜꯂꯛꯂꯕ ꯏꯔꯥꯡ ꯑꯁꯤꯕꯨ ꯐꯥꯊꯅꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯀꯨꯜꯗꯤꯞ ꯁꯤꯡꯅꯁꯨ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯑꯁꯨꯛ ꯌꯥꯝꯅ ꯂꯩꯅ ꯃꯥꯡꯈꯤꯕ ꯑꯉꯥꯡ ꯑꯅꯤꯒꯤ ꯂꯪꯂꯥ ꯂꯪꯖꯦꯜ ꯄꯨꯊꯣꯛꯄ ꯉꯝꯗ꯭ꯔꯤ ꯏꯔꯥꯡ ꯑꯁꯤ ꯂꯥꯛꯁꯤꯟꯕ ꯉꯝꯗ꯭ꯔꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯒꯤ ꯃꯊꯧ ꯇꯥꯗ꯭ꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯒꯣꯕꯔꯅꯔ ꯁꯨ ꯌꯥꯗ꯭ꯔꯦ ꯍꯧꯖꯤꯛ ꯒꯣꯕꯔꯅꯔ ꯌꯥꯗ꯭ꯔꯦ ꯀꯨꯜꯗꯤꯞ ꯍꯧꯖꯤꯛ ꯀꯔꯤꯅꯣ ꯃꯥꯅ ꯇꯧꯕ ꯐꯝ ꯂꯩꯁꯦ ꯃꯥ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔꯁꯦ ꯀꯔꯤꯗ ꯂꯧꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔꯅꯣꯕ ꯃꯥꯏ ꯃꯃꯥꯡꯗꯁꯨ ꯆꯥꯝꯃꯉꯥ ꯑꯩꯈꯣꯏꯅ ꯆꯠꯃꯟꯗꯅ ꯏꯀꯥꯏꯕ ꯑꯃ ꯌꯥꯎꯁꯜꯂꯛꯑꯦꯕ ꯑꯥꯎꯠꯄꯨꯠ ꯂꯩꯇꯕꯅꯤꯅ ꯀꯩꯗꯧꯕꯒꯤ ꯃꯥ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯑꯣꯏꯔꯒ ꯀꯩꯗꯧꯕꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯑꯁꯨꯛ ꯌꯥꯝ ꯂꯩꯕꯁꯤꯅ ꯀꯩꯗꯧꯕꯒꯤ ꯏꯆꯥ ꯑꯅꯤꯗꯣ ꯃꯥꯡꯕ ꯃꯩ ꯂꯪꯂꯥ ꯂꯪꯖꯤ ꯀꯩꯗꯧ ꯄꯨꯊꯣꯛꯄ ꯉꯝꯃꯣꯏꯗꯣꯏꯅꯣ ꯇꯥꯃꯣꯕꯤꯔꯦꯅ ꯍꯥꯏꯔꯤ ꯁꯣꯝ ꯅꯥꯀꯟꯗ ꯑꯩꯈꯣꯏꯗꯤ ꯏꯔꯝꯗꯝꯅꯤ ꯐꯨꯔꯨꯞꯅꯤ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯍꯥꯏꯕꯗ ꯑꯔꯥꯛꯄ ꯈꯔꯅ ꯍꯧꯔꯛꯄ ꯀꯩꯅꯣꯅꯦ ꯍꯥꯏ ꯑꯗꯣ ꯃꯥꯒꯤ ꯇꯁꯦꯡꯅ ꯀꯨꯀꯤꯗꯨꯅꯒ ꯌꯥꯅꯕ ꯑꯩꯈꯣꯏꯒꯤ ꯑꯁꯦꯡꯕ ꯄ꯭ꯔꯖꯥ ꯂꯩꯕꯗꯣ ꯃꯥ ꯂꯧꯅꯔꯣꯗꯅ ꯃꯥ ꯀꯩꯗꯧꯕꯒꯤ ꯀꯥꯡꯄꯣꯛꯄꯤ ꯆꯠꯄ ꯉꯝꯃꯣꯏꯗꯣꯏꯅꯣ ꯃꯥ ꯀꯩꯗꯧꯕꯒꯤ ꯃꯣꯔꯦ ꯆꯠꯄ ꯉꯝꯃꯣꯏꯗꯣꯏꯅꯣ ꯁꯤꯁꯤꯕꯨ ꯆꯠꯄ ꯉꯝꯃꯣꯏꯗꯣꯏꯅꯣ ꯃꯥꯒꯤ ꯂꯩꯔꯤꯕ ꯍꯧꯖꯤꯛꯀꯤ ꯑꯁꯦꯡꯕ ꯑꯩꯈꯣꯏ ꯀꯨꯀꯤ ꯊꯥꯏꯅꯒꯤ ꯐꯨꯔꯨꯞꯇꯒꯤ ꯂꯩꯖꯔꯛꯄ ꯄ꯭ꯔꯖꯥꯗꯨꯒ ꯄꯥꯎ ꯐꯥꯎꯅꯔꯒ ꯂꯝꯕꯤ ꯈꯔ ꯆꯪꯁꯤꯟꯕꯤꯌꯨꯗꯅ ꯃꯗꯨꯁꯨ ꯉꯝꯗꯦ ꯃꯣꯏꯅ ꯆꯠꯄ ꯉꯝꯗꯕ ꯃꯐꯝꯗꯨꯗ ꯀꯔꯤꯅꯣꯕ ꯇꯧꯗꯣꯏꯁꯨ ꯁꯤ ꯁꯣꯂꯨꯁꯟꯁꯦ ꯀꯔꯤꯅꯣꯕ ꯍꯥꯏꯔꯒ ꯈꯔ ꯐꯒꯠꯂꯛꯑꯦ ꯀꯔꯝꯕ ꯒ꯭ꯔꯥꯎꯟꯗ ꯐꯒꯠꯂꯛꯏꯅꯣ ꯁꯤꯅꯤꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯁꯤꯗꯦꯟꯅ ꯂꯩꯕꯤꯔꯤꯕ ꯁꯔꯗꯥꯔ ꯃꯥ ꯑꯉꯥꯡꯁꯤꯡꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤ ꯅꯣꯡꯃꯗ ꯃꯥꯅ ꯂꯥꯎꯊꯣꯛꯄ ꯌꯥꯎꯔꯒꯦꯕ ꯄꯦꯟꯗꯦ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯁꯤ ꯀꯅꯥ ꯌꯥꯎꯒꯦꯕ